Kuki Singna Meitei khul Singda nongmei kapshinduna Tattana Laandaribasi Thingu Lanjenaduna leiriba Singi Yaipha Thourang matik chana Paikhatpiyu haibanachingba point sing yaoba memorandum ama Relief Committee Manipur Chief Minister Nongthombam Biren pishinkkhre hairi Chief Minister da memorandum pishinkhiba aduga mari leinana ngasi Manipur Press Club da pangthokhiba pawgi mifam amada committee asigi chief coordinator TH Bon Khurain hai irang asina maram moiraga tonga district singda Lanjenaduna leiriba IDP singda lengakna achan mirai naiba manba thabak kaya chatharakliba asigi matangda ngasigi point nipan yaoba memorandum adu pisinbani ngasi pisinkiba memorandum adu da Kuki Singna Meitei da leptana landarakliba silefalu relief camp ta leiriba singda lengakna yum mai chakhiba amadi chakhidaba haina khaidoktuna selgi tengbang manadana piriba si tokpiyo yum mai chakte hairabasu mayum changba yadabadagi lanjenaribani makhoi sing asida chap manaba mityeng amana yengpham thoi makhoi sing asi matik chaba security piraga mayum da hanjinaba thorang paikhatpiyu lanjenariba miron bi amadi anaba singi tokhaiba lepham ama pibiyu chathok chasingi khudong chadaba leiriba si kokhanaba district khudingmakta ana layengi chap chaba facility pibiyu amadi IDP sing mahai masin tambada sel lawroi haina lawthokibadu chap chana pangthoknaba ahenba mityeng changbiyu amadi lenga kamadi lanagi thabak singda IDP singi reservation pibiyu haibanachingba warol sing memorandum aduda yauki haina mahangna makha takhi schedule caste ki schedule masang reservation tu lagi ekoi IDP lainam ni de le dojo ki biwa tumai tum sa OBC lagi ekoi itu option dojo general lagi ekoi itu general IDP ni dojo sigi pus ai ba ekoi organization asi ekoi Canada masih ekoi ki relief camp de sien ba kambusi ekoi imet kambusi Manipur le relief camp de kambusi sina sense bani yaari ba kai ekoi ki district administration sina tisi masa yauna ekoi ki aduga concern minister sina ekoi ki keno sik relief camp de saraga awan na biu moi awagado ekoi na moina haido ekoi na haido tadana ekoi na policy program no plan to ko se si satwa yaari ba kai IDP eligible policy program to ko da IDP da hakeng da yaari ki image de ki moi apam kan bi moi apam na IDP apam na state policy ko lega masih implement di IDP